Manipur Government School Singh Manungda Ananda Singh Higher Secondary Academy su amani. School asida matik chaba mi ama oigani haina mahi tamlakhibani Sapam Robinhood. Moi school kanar mayam assembly tawna khotna noina wasajing tawna class ka horum ma bane ba horum ga moi pulap ekta somda tilibati rom sakhi bane ba tilibati rom sakhraga ngale ga moi gan to dongdang makhoni tara ga smai tawna kan tore ga tumaina paw tare ko smai taw school sida Yumgi awana laitalaira kya lairagasu Sapam Romesna Mahakya macha laikhedraba Sapam Robinhood amadi Rahul anibu kaidonung da khanghandana makhoi ani tanami waraklabadi khanduna macha singbu semduna lakhi adubu punsigi thajadaba mikup amada macha ge damak sagat charamba asadu khanghaudana mangkibada mapa wiriba mahakti hing sikadai hingum sikadai ningam daba amadi awaba ani ge marakta chamam nana lairi Pabungi mati pangge na hayram bado madu ai niyo kau ngoro ni le pabana leita ba la mo jamo bo mana Masini Robinhood na laikhedraba matungda laihoriba mahaki imungi fibam. Masigi sumatakta Robinhood ki apokpi Sapam ongbi babitadi macha na laikhedraba numit adudagi ngasi ipauba angawbi amagi matawgum na hingli. Wahi yamatta mahaki chimbaldagi tholakpa ngamdri. Macha kaina bagi awa chainana masana masabu masak khangjadri kangawnari. Sagim dangje Pembudi yam pende sana lai tambani na chachagraga kasu khangjadabada thoga liliem sapada police to na mamai tam na kapibado adudati ai thawai nungaiti adu makongda su kapamu makutta su kapiram phuda su phubiram adu rega dei su pengadamne ba antana na isa ja hatlage haidana mamai tam na kapakpado madudi ai sakada ai pende dumta di ai thawai nungaiti Machan manaw ani laibagi manungda Sapam Robinhood pumiyamna nungsina Robin haina kobi. Angang weringedagi hauna lairik laishu sana khonaba layak bada haithoi singthoiba nupa macha ama oirakhi. Class 10 examination dasu first division da pass tawba khaktanatana maths ta letter mark yaubangamki. Yumgi awana khangna mama madi mapada makallamatagi ayet papidana mahagna tamjariba mahida pungning changduna lakhi mana khangi ba hongde ma ningi ba do adu loidbau de aisima loiramdraga di aisima tawdaga di na laring makta paraga su asai gi thengba nganba kai magi ningriba kanose ahing ningin khaktana ma mapan thoktangai ama adum honaba mana tawriba tabuk to adum ngamnaba adum honaraga adum leiba angang ni maje apokpa ani nasu makhoi machil manaw anida achauba sa tawduna lakhi sunya yadraba polamada akoi gi chance yengbagi akoi gi adwaina leirame adu mama dadi kya ai haidok chadreba do dai tawdana matamda
लोरबजानीदा डॉक्टर सिंगदुना हाइबदा इन हंगबदा हाइबदा हारकपसे एंगोंदा सिमाइना हाइबी डॉक्टरना होनबा याबा होनरी अखोय ngamiगे यायाबा लेवल दा होनगे अदु तौबदी थाजबगी वामददी लेरे अदुना हाइबे अदु मामाददे सिगी पाउसे आई खुदकता हाइदे कैमता खंगजद्रिबा महांगना मांगजिन थादना चटलगा खोलाव लावदना खोतना चलमिबसे मसी आई मपा मोइनो इचासना लाइखिद्रगसु थमोय चौथोकसे पुमनमक हौख्रे अदुबु सापम रोबिनहुड लमजिंग मैरा की मिंगथोल पीरगा लमदम मसिगी ओइरिबा इशू सिगी वारोइसिन ओइबा यागदोरिब्रा रोबिनहुड की मिसी अरेम तारगा तोकलगद्रा असीब खक्तना मांगजै हाइबदु चुमलगद्रा अमरमदा रोबिनहुड की अपोकपा अपोकपिनसु मचाने हिंगलिंगैदा निंगजरंबा अदु महागना लेत्रबा मतुंग असिदसु मंगफाउनबा पामली कैमरा पर्सन नाम मैरापम बिसोरजित कलोनना भक्त तरंगबम इंपैक्ट न्यूज़।